Manipuri thokliba irang asi mapung phana loisindringaida Meitei police personnel sing chingda duty thaba yaningde haina chingi district singda transfer chatnaba order tholakraba police personnel singi imung manung singna phongdurakle ngasi Manipur Press Club ta pangthokpa pawgi mifam amada Imphal East, Imphal West, Thoubal, Bisnupur amade Kakching district police ta thabak toriba police personnel singi imung manunggi miyoi singi mahut silladuna Thoubal kiyam sifaidagi khundongbam sumati kaubi nupi amana hai irang asi mapung fana loishinba ngamdringai gi cherak asida Imphal West district tagi police personnel taruk Thoubal district tagi police personnel kunithoi Kakching district tagi police personnel manga Bisnupur district tagi police personnel ani amade Imphal East district tagi police personnel ani punna personnel nifuga mathoi chingi district singda duty laknaba kaurokliba ase mama mapa oibe singna kaidongnungde yaba ngamloi police personnel sing ase Manipur gi irang ase horokpa matamda Tamenglong yauna tongan mafamda duty tawrambadagi Tampaki district singda attest tawduna lerakibane hauzik Manipur da thokliba irang ase mapung fana lakshinba ngamdaba khakta natana lamdam asida free movement su yadun leibane asiguma phibam asida personnel sing ase chingda duty thajanba haibase yaba ngamloi Damdam asida thokliba irang ase mapung fan lakshin baga loinana kuki gi police personnel sing tampakta duty tharaklaba matung amade hana gumna yanaba ama leire khangnaba matamda personnel sing ase imung manungna chingda duty thagane irang ase mapung fan loishin hanba ngamdringai cherak asida khanghaudana release order thorakliba ase ngaktaba ngamde personnel sing ase karigumba phatta nungda thoklabade madugi tekcha kanana pugani haibase achau wahang ama oire ngasi su kuki khulai paibal singna Meitei ama tamchina hatkibagi video social media da paktakna sanurakliba asini minungsi leitaba kuki sing adugi marakta icha amasung ipureba duty thaba ngamloi maram aduna mari leinabal singna kupna khanaduna order adu kapiyu hainasu hana makha tana phongdokhe Manipur police ki constable mayam ama khogi Tamenglongda Taraga Laikiba Mayamje Amu Lana Maramoraga, Irangina Maramoraga, Manipuda, Halaktuna, Manipuda, Mafam Jaga, Taspar Piraga, Testauraga, Laikiba, Parsonal Singje, Amukhana Huji, Tamenglongda, Coxan Bide, Masi Mama Weba, Magin Pisina, Irang, Maramoraga, Zuzi Lan Webazunate, Langi Rangi, Masi Masida Lepanate, says the Queen Isabu Karamina. Tamenglong ta nei sa sing de thajan badi khoi mama oi ba khoi ting amoy mafam Manipur gi mafam amada mama gi Imphal West Imphal East Thoubal waro Bisnupur mafam amada moi gi duty se pibi haina hajani